Manipur Youth League mayolna mamang chahi December gi tang kundagi hauduna chatliba aikhoi gi anoba langon gi paujal puba lamsang khongchat ki kunni chanba numit ki khongchat kakwa lamdai bungda thungkhrei ngasi ayuk Manipur College tagi lamthara kiba lamsang khongchat aduna kakwa lamdai bung lampakta thunglaba matung miyam gi mifam ama phamduna khana neinabagi thoram ama so pangthoki maike adom gi tongan tongan balaikai dagi lakpa miyoi kyana saru yaduna pangthokiba miyam gi mifam aduga mari leinana Manipur University ki School of Human and Environment Science ki hanagi din Professor W Nabakumar na Tom TV da hai khongchada sina hiram kya da sotharaba kunai asi man khatpada chauna kana bapiba ngamlagani kunai lon amadi sanmilon yauna hiram kya da kunai asi sothaduna leiri sothariba kunai asi man khatpa haibasi kunai asida leiriba mipom khudingma ki tawfadraba thodangni khongchada sina maitei furupna namna taba loijing loya kya da satuna maitei gi anoba langon gi paujal piri hauragliba naha sengda anoba langon gi paujal piduna kunai asi kanabagi wakalon fawali haina mahangna phongdoki Nomagi khongchat loisalakpa matamda ayukta numdangda mayam som phaminaraga khannaba nainaba aduga amaga pau phawdongnabasina akhoi khunai gi soktharaba masaksi kharamakhaidi maruoina naharol singi marakta khangba ngamlamlagani haibasi ai asa tawi aduna sigumba soktharaba phibamsi matau karamna semgalaga maitai gi anauba khunai ama regenerate tawnaba amauba langwol ama laknabagi khongjangse mai pangna changjanba yanaba akhoi ahanba aduga aphaba khongthang amani haibasi haibada ai haimanba tholoena khalli khongchada sigi oina ngasi kawada ahing yareklaba matung hayeng January gi tang 8 Maharaja Gambhir Singh laikhidabagi kumon numita miyam gi mifam ama Manipur University gi campus da pangthoklaba matung lamsang khongchada si loishingani hairi